ngasi numida wairam phongkiba tuan manipuri siphongsing amasum thokhiba thawba wathoksingdagi maroi bi pausing mayamda thamsigi ahanbada kanglei pakki mairadi lakusarga zaribamda satkadariba CM gi khongsat ki mangoina ngasi zaribamda sanctionkiba security gi kangbudi ambush tawsilakpara personal amasukle koki militants na landarakpadi ga hauzu Akanba irang thokliba zaribamda minister N Biren satna district asigi hauzu oidiba phibam hakthengna yengsinabagi khongsat ki mangoina na ngasi advanced security team ama national highway kuntraga taret imphal jiribam lambida jiri tamna sanctionura kangbokpi district ki new kaithal manbi police station ki manungsana ti laijang hariba mafam asida koki national front MC gi kangbu ni singnaba singna ambush tawrakpadagi manipur rifles ki person ama soktuna hospital laikanakre advanced security team masina Scotland ki kilometer taruk rom satlaga leiba ti laijang hariba mafamasi yauslakpa matamda hana singtak lumduna leramba KNF MC gi kadar sing security force ki mamang thangba garida nomai kapsing ne ambush tokslakani madure advanced security team gi mamang thangba gari gi driver adugi nangal gi sharukta nongmaina pandra haksang gi lungs ki sharukta aso apanangle soklaba MR personal adugi maming moirang them Ajes Allies Bobo say Kungani Pat Apok M Shamsai Kawi Tangangaram Lekai de Ginhari. Soklaba personal Sikudak Langol the Liba, she's a hospital Pukatun House Dekanari. KNF MCG Kangpu ni Singnabasing no make up Sindri Embus Torakiva da Advanced Security Team gi Kangbunus 100 no make up. Makata na Masing Yamlaba Combined Force ki Kangbuma from Mother Toms in the Na. Tielaisangi Singi Saruksinga Operation Sing Busataki. Housing Pabi or the Mipami Pungi Paudi Fundri, Panmayavadi, Narang Barat ki Prime Minister was a Pegi Toram the Yar Rabamatung, Nasi Manipurgi Minister, Impal Tulakre. Nasi Impal Tulabamatun, Hayang helicopter, Zeribam Kidamak Impal Tadoklaga, Impal Tadokna same ceremony. Madugi Damakta, Nasi Advanced Security Team Oina National Highway, Kuntragataret, Impal Zeribam Lambida, Security ki Kangbut, Zeritamna, Sanction Kibani. High advanced security team masi zeri tamna lakatori haibigi pausi sapsana phangbadigi KNF MC gi kangbu ni singnaba singna imbos tawnabagi damakta ti laijang gi mafam sida ngaiduna lerambagi video social media ra thaganarki loinana KNF MC gi kangbu na advanced security team gi kangbu sing zeribam tamna thawjulakpa dubu video recording ta hobgi footage amasu social media ra thadorakli haina pausna makhatari Atopa Paumana BIP Protection Group ta Satakiba attack kan nem tawit usit thawai de bigi mong toroklaban na rules of law label lamdam ni haibadu seng utkani minister aikoi masil ni wakan taminaraga hanagi phibam da halakani khalamani adubo usit thawai de bigi mong toroklaban na rules of law label lamdam ni haibadu seng utkani haina BIP Protection Group the attack Torokiba Singi Mapamda, Sip Minister N Biren Akanba from Thamlakli. Zaribamgi the Kongsan Kiba, CM gi Advanced Security Team da, Nashi Impal Ziribam National Highway Kuntraga Tredki, Scotland Yoromdai, T. Lizen Kulmanak to Kulai Matik San Fire Kuki militants in attack Torakwada, shock to Nasizo Hospital Lane Satriba, Moirang Tem Aziz Kipibam Sip Minister N Biren Satuna Yanksin Creek. Yengsin Kongsa adu attack adu gi matang na pawmising na hangbawang gi pakumpi adu na Minister N Biren hai aikoi masal ngaktani haiduna haukiba matam singda ka hena khut handana lakhibane state asida laingak laitabugum usit thawoi da bamong sa therapy attack asida khangduna lairoi CM gi kanboi di attack torak pai bisi CM amasum lamdam bisi gi miam di attack tawbani phibam asida di rule of law laiba lamdamam oibigi sapsa thabak tawbani masida Laingakta Kanana Sagoloi Kanbiro Amadi, Miam Sumating Pangbioi, Amarumda, Hayang Leba Pupunumita Ziribam the Satkadra, Haina Paumising Yohanda, Karamamatam Satkani Hybrid Sapsan, Hiram Drabasu, Matang Sana, Matam Sana Kangalaki, Highness Minister Poglam Kiensu, Paush the Sumukatarkli, Atopapa Omna. Prime Minister Manipurgi Suatu the Lucian of Hona Biu Haine BJP Manipurgi founder member Sandra Kumar Apple Tauri Narendra Modi na India gi ohumlak suba oina India gi laingak pai ribani na Manipurgi issue athupa matamda Lucian of Hona Biu Haine Bharatiya Janata Party BJP Manipur Pradesh ki founder member Asem Sandra Kumar Apple Tauri
ngasi Manipur press cup ta pangthokpa pawgi mifam da wapham asi phongthokladuna Chandra Kumar na pawmising hai kumja English amaga samapan ga marfu ga mari dagi hauna BJP gi thabak thoram khudimak ta saruk yaduna matam kuine dagi thomi ama oiduna rakhi BJP gi tongan ma thomi kya ga satminaduna ngasi phawba punna thabak pangthoktuna lakli Manipur hauzik thoklibi issue sing asi matam sana lusin haudabana khoshawnaraba Manipur gi miyamna BJP bu para ama tambi gi haibi gi matagum masagi apamba candidate bot thadaduna Congress na sauna mai pakpang khibani adubo BJP party na Manipur mai thiba nanglabus ningan naba tawduna pung thawgatuna ngasi phawu lakhi Lok Sabha Mikal na mai paktuna ahumlak suboina Narendra Modi na India gi Prime Minister oibi gi wasak lokraba Prime Minister na Manipur laktuna Manipur gi hausik oiriba phiba masi yengsin biduna sahi ama helaba lana sibu loisin binaba apil takhi loidana miat mipun kya se thaduna awaba tahaliba miat pasingbu thidoktuna atuba matamna logyoba serak bibiu hainasu mangna phongdokhi amaromna koki militant singna jiribam gi Harinagar da leiba thong sidok lamle makabasti da leiba police packet amasu mai thadok lamle ngarang midang pung mapalom taba matamna Bora Bekra sub division ki manung sana jiri Tipaim road ZT road paring da leiba Harinagar da leiba khong haina khangnaba yot ki thong asi koki milite ni singna sidok lamle haidi pausin hai thong asi sidok lamle haibisi masak manak nak pada leiba khunjasna khanglak padigi Assam Rifles ki kangbu da pau pirakhibani haidi pau si phangbadigi Assam Rifles ki kangbu amana thong adu gi phibam yengsinki madura thong gi mayai da hapa yot ki plate sing adu phaktok laga thong adu amati anak pama phamna phundok tuna thamna ma thengna ki haidi AR gi kangbu adu nu khudak ta thong gi plate sing adu khunga laga semjin sajin bagi thabuk sathaki thong semjin bagi thaba adu da manak nak pada lairiba khunja sing su mating pangki haujik thong adu makha tana lanthok lansin tawbi yari adu bahan engine pan ba asobu gari lanthok lansin tawbadari khudong sa da bakara mayukna ba yari hari amorom nangarang numidang pung aniga makhairom taba matamna jiriti paim lambi paring da leiba makha basti haina khangnari ba mafam asida shaba police packet sang amasu koki militant sing mai thatok lamle loina nongmai round kya amasu kapsilam le hari atopa paw madana yanaba purak padiga sibak sang loksinkhre Thasi ki tarukta koki militant sing na phaduna puraba matung mihati na hatopi hiba jiribam gi sorok ating bi khunaudagi soibam Sarat Kumar Singha sai humfuga manga apakpa lekhidraba es bawahal Singha gi narmakhai loksinduna lairamba asibak sang adu yanaba purakpadagi ngasi loksinduna aroiba mathau mangam pangthoknaba sem sakre ngaranu midang GAC for brutal killing of soibam Sarat Singha lekhidabagi imung manung ki miyoi sing Manipur police ki makok thongba sing yauna jiribam PS ta apun mifam ama pangthoklaba matung yanaba purakpadagi leikhidra bagi asibak sang lauksinduna mathomangam pangthokpa haina wore launakibani ngarang mifam aduna sayol anigi manungda leikhidra ba Sahar Kumar hatpa mioi sing faduna aingi matung ina serak piba leikhidra bagi pipam thokpa S Gracia madi ma ki lehuri ba masada mahi gi thakta sana balenga thaba ama piba haibata bi sing asidu yana ki hairi yana basi purakpadagi jiribam hospital la postmortem tawpagi khudong saba leitabana asibak sang ngase pung tare taba matamda Silchar Medical College ta postmortem gi dama pukre postmortem loiraba matungna ma ki pongna pham lamdam da puraklaba matungda aroiba mathom mangam pangtokna ba sem sare hairi atopa pawmana interministerial central team na lena amara thon khraba yum sing koina satuna yengsinkhre haukiba me mangada sukhiba len yawba akan manonglei nungsita amara thokraba mafam sing yengsinna balakiba interministerial central team IMCT na ngasi tungan ba district sing da satuna yengsinkhre Ministry of Agriculture and Farmers Welfare gi makhata lakiba interministerial central team maduna Team Mahum Tokna Kaidok to Tuan but district sing the Saturn Yansinki. Team A na Impal East ki Lena Mata Nahan Mapam sing Saturn Yansinki. Tongzu Kendrigi Basikong Irongi Akwe the labor Miam na Tim Machine Lakoda Makogi Amangata Toki Basingi Matan Wakanaki. Mapamadugi Miam Fundo Kibada Lenta Dun Amangata Tokraba Tami Helava Pavakadiguma Makalamatagi Mating Pangda Basi Penda Pawi. Tangana Laiba Kairao Assembly constituency that Lena Amata Tuan Trabasing the Mating Pidon the Yumkai Semzin Sazinaba Loinacre. House of Power Yumkai Ningtin Semzin but Loidana Sangol Sing but cousin lady Hanapi and the Wapham Sing Funtunari.
Nakal amoromda lainga ki mating pinaba list thadorakpat yum amada zinga mana manga pinabagi wapham yorakpa si yaning di haina su miyamna phongdonaki Geotech lauduna saokhre yum kai kyagi matan akopa report pikhrabu su zinga mana manga aduna kari tawdoribuna haibu wang sonakli ningsingbu yabdi khangabok AC ki manungsana leiba mapham amada lengana tengbang oina zinga mana ahum pirakpada penaba phongdoktuna zinga singa dubu lambida puthoktuna yotpakna yantatuna manganbigi video ama social media da viral sakhibigi thawdo laikhrabani atopa paumana zaribam gi miyoi satruk hena assam ki kasa district sangjafam lauduna lairi zaribam da hauzik oriba phiba masina maram oiraga zaribam gi miyoi satruk hena haukiba numit Marini digi Assam ki Kasar district tungan bamafam singda sangjafam lauduna lainari haina police ki report amana haidi Kasar district police ki SP Numal Mahata ki matungina lanjenari bisingi marakta ayamana Kasar ki Lakhipur area da lainari Zaribam da hauzik oriba phiba masi yengna state ani ki lona bangam khaida ahenba police amadi commando sing thamduna security ki ahenba section tharang lakhre Lanjenarabising asigi tungan laifam ama hausmaki oina laitrabasu makoigi damakta section thorang lokhatle haina numal na phungki loina Assam gi Lakhipur gi MLA Kusik Rai na Manipur gi irang asi nungai taba phongdokpa loina hairiba irang asina Assam gi Kasarda akaiba pidi haina phongdoki haina India Today NE da tawa report amana haidi atopa paw mana zaribam da hangliba relief camp da thaknaba apabi ising phangdaba gi sauna awaba mayunari Handa kuki militant singna police outpost sing yauna mitegi yum humdraga tu hena tumna mai thaki bedigi laifam laita bedigi housing zaribam gi singdong laikai da leiba upper primary school da hangliba relief camp na sangjapam lauduna laidiba miyoi sing awaba kya mai ngari awaba sing asigi marakta thaknaba apabi sing phangda bedigi lokthungba gi laina sandurak le hairi housing relief camp asida Mirol binupi ani yauna pikliba angang nupa nupi amadi ahal sing yauna miyoi samaga kullom lairi laimai da fak amadi phi thaduna tumphamoiri district administration jiribam ki mekedi sana thaknaba polam sing pirabusu thaknaba aphabi sing phangdabadagi lokthungbagi laina sandurakli haina relief camp da lairiba inmate singna phongdorakhi makatana phongdorakpagi matungina hausi ahal oiraba miyoi kyasu Anaba yorokle ana leyengi lamda kudong chaba amata haujuk phawi goina phangdri makogi poknafam khul modbongdagi tang taret ki numidang pung mapan taba matamda makoina seli sariba phirol sing aduna tana atai polam amata yaudana selakduna relief camp asida lerakhibani maduna sena innanaba phirol leitabigi awaba sumayunari masigi matakta mahairoi oiriba angang sing lerik tambasu phangdri haujuk phawo mai thadriba yung kaya ma ihang hang lehori Maduda lehoriba yumda yokpo hui haudong sanna singba kanana masinjak thabiramgadagi haina khanbada awabam oiri haina su phongdoki miyai chalabi nupi singna phongdorakhibada hauji aikoi isagi yumda hanjinduna lainingle maduna security na section na ngak senbiduna aikoi gi hanagi yumda leiba phonganbiu hiramasigi matana Manipur gi minister CM Biren gi athuba miyeng singsinbiu relief camp asida Supnagi hingli haibat ngai duna hingbigi punsi mai ngasidi aikoi pamde haina su phongdorakhi haina su pausida su makhatarakli amaromdana Manipur amadi Bharat lengana miyamgi punsi amadi lantum ngaksin bigi thaudang lofam thui MPP Sahi ama helaba kuki narco terrorist ki lan gi makha satharakbo oina ngasi Manipur gi saruk am oina lairiba ziri de ethnic cleansing mawong na kuki terrorist na mitai gi mathak mihat mi pun amadi yung kya mai tha dun amang atak kya tholiba si thingna bo hona bada Manipur lenga amasum Bharat lenga na pekhaliba thabak singda Manipur miyam na peningai oidri haina Manipur People's Party MPP gi general secretary media gi thaupuriba en Mangol Singhana press thadorak pasirol amana haidi Serol asina haidi bedinga sisu ziri gi miyam amadi Manipur gi miyam na ziri gi dasa si more amadi su sampur leiba mitei singi dasa du maktara kadra haibi gi singnaba sauna ledi Manipur lenga amadi Bharat lenga na praja gi punsi amadi lantung ngak sian gi thaudang lofam thui maram maduna Manipur amadi Bharat lenga na matik saba security piduna ziri amadi Manipur miyam gi lantung ngak gi thawak paikhapiyo State ki law and order amating pangna balai central forcing da mathau sap san tahonduna zeri da leriba miyam gi aki ekhang yahondana hotna bigada bane hairi koki terrorist singi tamthiba landa mitei miyambu mayu mekei thadok tuna cn bar central force na mating pang ki mahut aki ekhang yauduna masa masa gi miyum da lehana na bohona biyo karigumba ziri gi miyambu matam sana ngakpi senbi ngamdrabadi
Manipur miyam haurakuna ziri kannabagi khongjang sangsilakpa yai loinana misam miyam bu kutta kulai paiduna aran belambi de satana ba khona biu haidi amarormdana NIA kuki zau fruki meyuk sathariba thawong sing condemn tawi kuki inpi Manipur thoklibi rang sida mitai separatist group singna kuki zau fruki miyoi singna khundaba mafam singna sathariba thawong singbu usinadana leidaga kuki zau tribe singi miyoi singbu NIA na akanana pha punbagi thawong sathariba si yaning di haina kuki NP Manipur na press thadorakpa chirol amana haidi sholosina makhatana hai NIA na kuki zau fruki miyoi sing akanana pha ba punba amadi furup asigi mayok sathariba thawong sing asi nakal namati goeba miyeng da sathabani NIA ge asugumba ngaksau tekpa thawong asi kuki infin yabang amlai kuki zau fruki miyoi sing phabagi thawong ama sathariba si mitai centric oiba lenga sibulu simu minister CM Biren gi thawong ni haiba mek singna khangli Ministry of Home Affairs and Minister gi aran wari singbu da thajaduna kuki singbu pha kunbagi thaba sathabani haina nawi sholsina India lenga amadi investigative agency sing Manipur irang thogaliba mitai separatist group singi matakta action lokana ningi investigative agency sing tampak ta leriba mitai singi aranba wapham da yumpham oiraga thabak tobigano makhatana sikuma kuki zo fruki miyoi sing akhanana fa punbagi thawong asi satharabdi kuki NP na tumina yengduna laithokloi haidena spauks ta pali Losilak po na kangla pao di kito pa pao mapuray ba madi masama ki drug sana ba nan lokela maga oktabali sa salambi ama fargi imong manung sinakre mapuray ba amadi masama ki drug sana ba nan lokela ama ga oktabali sa salambani haiba nupi ama women's self development association trong lawbi awang leke amadi trong lawbi ki kulnga kusina kwaktagi mafam amadi fagala ba matung wakal taminaraga imong manung imiyoy sinakre thawdo singra numidang pung taruka makhairam tarak pa duwai thokibani Trong lawbi ki khulnga ko singamari women self development association trong lawbi awang lekai ki mera pai bising akak naba pawm phangwadagi kokta gi mafam amada thibu hum gi thabak sa thabada nupi eduna local aduga laminaram badigi fagatpani nan local aduga kona na faraba nupi mapuroi basu women self development association trong lawbi awang lekai amadi trong lawbi ki khulnga ko singna kokholaba matung makhoi ahumak wakal tamina khiyadi Mera pai bising na fagalaba nupi edu mamangsa gi me ohum digi thulakiba irang asina maram oiraga susampur digi lanjenaraglaga moirangi mafam amada mapuroiba madi mapa pokpa maboka loinana asan bayum ama wairaga lerakibani nal local aduna West Bengal digi housing na moirangi asan bayum amada leiduna yotek thangtek khom masat pamiyoini nupi edu gi mapuroiba aduna Nambol Assembly constituency gi mafam amada gini makoi animak drug sijne haidi Nupi eduhan atau penupa amad mayum pandu masal lairaba matung kaina badagi nupa sida ani subu oina yum palaktuna moirangi asan bayum amad lebni maki nupa adu sel thokna bathaba amad subu no batawti hari thagalaba nupi eduna haibigi matung ina siguma thaba su sampodagi lanjenaraba matung mapuraiba mati makoi enigi mayai ka sinjak sana bamadi imung puna bokhona bada oktaba lambida sanction kibani hari adu hausukuina di myam paus matang sa sinjarage masu myam puna no update ngaminasi